Sini amadi thum angang da karamba matamdagi pichaba yagani khangminasi. Thumdi angang duna sahi ama phadrifau pisabiganu maramdi chahi amagi manungi angang dugi kidney mature fazana oidabana thum adubu filter tauba ngamde aduna metabolism haibadi chakriba chinjak adubu energy do onthoktuna chawba hengathanba amadi haksangi oiba function kaya pangthokliba aduda akaiba pirakpa yai. Masida sunatana thumgi mahau khangraba angangna matung tarakpadadi thum yaudana chaw thau yaraktaba haksang phagadaba mana masingdagi achapot na hena pamlakpagi maram oirai aduna chahi ama pharaba matungdasu pichaba matamda khazik haplaga pichaba hobigadabani aduga chini di sahi ani phadrifau supi pichabiroidabani chahi ani gi matungdasu yari makhai artificial sugar haibadi chini angaubase supi pichabiroidabani maramdi angang da chini yawba pichabaga e da sugar gi chang wanghali brain da su nungaiba ama fawhali masibu sugar ras kawi makhoina chini yawba chaw phanglaktraba matamda angang adu sawningba chaw thau yadaba ningai toina tawba mana chaningba potu nattana charoi hairakpa thoi masina mama mapa oiba singnasu yamna natte khajiktani khanduna khara khazik pichakhibaduna obesity diabetes hypertension na chingba laina kaya ohelakpada chawna mating pangli aduna isadi nongalakpaga cha thaktrabadi hainadabani haibase lepirasi angangda karigumba ama pichadringai chini thungi saruk yaubra kupna pabiyu amadi khandabiyu akupa marolgi damak akhang ahi doctor singa tanabiyu.